Gujarat amasung Goa pangthokhiba kunthra taruk amasung kunthra taret suba National Games da gold medal Lourakhraba Sanaroi sing Leingak ki Thabak haplagani Haina Chief Minister na kumja lesingani kunmarige February da pangthokhiba Sanaroi singi numit da Laothokhiba Wapham adu Thabak to onthok haiba demanda ngasi Sanaroi amadi guardian shing na ngasi Chief Minister ki bungalow da thomjinkhre Kongjang adu da saruk yakiba guardian amana hai Chief Minister na Laothokhiba Wapham adu athubada Thabak to onthok piu Haina taksinaba Chief Minister Nongthombam Birenga unanaba kayarak hanna khonabada appointment phangbang ngamdana lakhibane adubu ngasi Sanaroi amadi guardian singna Chief Minister unaduna takshinnaba lakpane laibak thibadi ngasi su adumak Chief Minister ga unaba phangdre Sanaroi sing asi ayambada seltumgi phibam khudong chadaba imungdagi oibana makoina thengnariba khudong chadaba sing asigi yenglaga Uttarakhanda pangthokadoriba kunthraga nipan suba National Games asi pangthoktringegi mangoinana Sanaroi singi dimana se Thabak to onthok piu haina su mahangna makha tana phongdokhi Hojik tasena Sanaroi mana hai tare tasena Manipuri Sanaroi ya mana awa family nga to oibina ngasi tangchen jariba khongjang de tasena babung nasu mana Sanaroi si khandi daga musi biraga na hoji Sanaroi si pam jariba tabak si tasena atu matang to onthok piu duga laiba 30 national games Sigi mamangda players in the farm by the Babun, the demand of the cabinet Atuba Matam to Kidna, Hadena Sengi and Simamang, the cabinet Atuma to Kidna, players in the from the work form of the sub-saba, players in the Tabak to Tokyo, and the Gajan side.